ꯍꯧꯗꯣꯡꯅ ꯆꯤꯛꯄꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯇꯥꯡꯅ ꯊꯣꯛꯄ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 13:40 ꯇꯥꯔꯛꯄꯗ ꯏꯔꯦꯡꯕꯝ ꯈꯣꯏꯖꯣꯝꯕ ꯆꯍꯤ 4 ꯑꯄꯣꯛꯄ ꯑꯥꯏ ꯀꯦꯁꯣꯔꯖꯤꯠ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯔꯥꯃꯦꯁ ꯆꯍꯤ 19 ꯑꯄꯣꯛꯄ ꯀꯦ ꯇꯤꯀꯦꯟ ꯉꯥꯏꯔꯥꯡꯕꯝ ꯑꯋꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯑꯇꯣꯞꯄꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯧꯗꯣꯡꯅ ꯆꯤꯛꯂꯝꯕꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯊꯥꯖꯕ ꯇꯧꯔꯨꯗꯕꯅ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯍꯧꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯒꯜ ꯆꯤꯛꯄ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕ, ꯑꯔꯪ ꯑꯔꯥꯛ ꯎꯕ ꯌꯥꯗꯕ, ꯋꯥ ꯉꯥꯡꯂꯒꯁꯨ ꯃꯃꯤꯠ ꯀꯨꯞꯇꯕ, ꯃꯁꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤ ꯍꯣꯡꯕ ꯌꯥꯗꯕ, ꯍꯛꯆꯥꯡ ꯊꯦꯡꯕ ꯌꯥꯗꯕ, ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯈꯪꯕ, ꯏꯁꯤꯡ ꯌꯥꯝꯅ ꯋꯥꯅ ꯆꯠꯄ, ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯥꯝꯕꯒꯤ ꯂꯥꯏꯑꯣꯡ ꯎꯠꯂꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯥꯏꯔꯥꯡꯕꯝ ꯑꯋꯥꯡ ꯑꯃꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯍꯤ 10ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ 6-7 ꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯅ ꯉꯥꯏꯔꯥꯡꯕꯝ ꯀꯣꯏꯔꯦꯡ ꯔꯣꯗꯇ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄꯗ ꯈꯣꯠꯄ ꯆꯤꯛꯄꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 14ꯗ ꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯃꯗꯤ ꯉꯥꯏꯔꯥꯡꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯁꯨ ꯃꯤꯑꯣꯏ 4ꯃꯨꯛ ꯍꯨꯏꯅ ꯆꯤꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯎꯕ ꯍꯨꯏꯅꯤ ꯍꯥꯏꯕ ꯍꯨꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯒ ꯍꯥꯠꯇꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯋꯦꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ KH ꯏꯕꯣꯝꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯕꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯟꯗꯣꯛꯂꯤꯕ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯕ ꯑꯉꯥꯡꯁꯤꯡꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯀꯟꯁꯇꯦꯕꯜ ꯊꯥꯟ ꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯔꯦꯗ ꯐꯣꯔꯠꯀꯤ ꯁꯥꯏ ꯇꯦꯝꯄꯜꯒꯤ ꯄꯥꯔꯀꯤꯡ ꯃꯅꯨꯡꯗ ꯊꯥꯟ ꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯟꯅ ꯍꯥꯏ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯊꯤꯡꯕ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯁꯤꯗ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯑꯣꯏꯒꯤ ꯃꯆꯥꯁꯤꯡ ꯌꯥꯎꯕ ꯂꯥꯛꯈꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯃꯥस्क, ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥꯁꯨ ꯄꯤꯔꯤ ꯍꯥꯏꯈꯤ꯫